ꯁꯤꯔꯤꯌꯥꯗ ꯍꯟꯗꯛ ꯁꯤꯚꯤꯜ ꯋꯥꯔ ꯑꯃ ꯈꯪꯍꯧꯗꯅ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏ ꯃꯤ ꯃꯌꯥꯝ ꯑꯃꯅꯤ ꯃꯁꯤꯗ ꯁꯤꯈꯤꯕꯁꯦ ꯍꯥꯠꯅꯈꯤꯕꯁꯦ 72 ꯑꯥꯋꯔꯁꯀꯤ ꯃꯅꯨꯡꯗ ꯏꯚꯦꯟ 1000 ꯃꯨꯛꯀ ꯍꯥꯠꯈꯤ ꯈꯨꯠꯍꯥꯠꯁꯤꯡ ꯑꯁꯤꯁꯨ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯈꯜ ꯑꯃꯗꯅꯤ ꯃꯤꯒꯤ ꯌꯨꯝꯗꯒ ꯆꯪꯂꯒ ꯖꯪ ꯀꯞꯈꯥꯏꯕ ꯌꯥꯎꯔꯤ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟ ꯊꯦꯡꯅꯔꯁꯨ ꯊꯥꯔꯝꯗꯦ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯊꯤꯈꯤꯗ꯭ꯔꯦ ꯀ꯭ꯂꯣꯖ ꯔꯦꯟꯖꯇ ꯌꯥꯝ ꯀꯞꯈꯥꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯟꯅ ꯁꯤꯔꯤꯕ ꯑꯁꯤꯅ ꯑꯜꯋꯥꯌꯤ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯁꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯁꯦ ꯋꯥꯔꯜ ꯋꯥꯏꯗꯇ ꯅꯤꯟꯗꯥꯒꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯎꯅ ꯑꯣꯏꯈꯤ ꯕ꯭ꯔꯤꯇꯦꯟꯗꯒꯤ ꯀꯌꯥꯝꯅ ꯅꯤꯟꯗꯥ ꯇꯧꯔꯛꯈꯤ ꯃꯔꯝꯗꯤ ꯃꯁꯤ ꯁꯤꯔꯤꯌꯥꯒꯤ ꯋꯥꯊꯣꯛꯅꯤ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥꯁꯦ ꯃꯇꯝ ꯑꯃꯗ ꯍꯥꯔꯠ ꯑꯣꯐ ꯗ ꯃꯤꯗꯜ ꯏꯁꯠ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯁꯤꯔꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯗꯤꯃꯁꯛ ꯑꯁꯤꯗ ꯂꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯐꯨꯝꯗꯨꯅ ꯂꯩ ꯉꯁꯤꯁꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯇꯝꯗꯗꯤ ꯃꯁꯤꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯦ ꯏꯟꯇꯔ ꯁꯤꯔꯤꯌꯥ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯗ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯔꯨꯜ ꯇꯧꯔꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯕꯨ ꯃꯤꯌꯥꯝꯕꯨ ꯍꯥꯠꯂꯤ ꯍꯥꯏꯗꯨꯅ ꯗ ꯁꯦꯝ ꯋꯥ ꯕꯁꯔ ꯑꯁꯠꯅ ꯄꯥꯟꯕ ꯃꯇꯝꯗꯁꯨ ꯍꯥꯏꯈꯤ ꯕꯁꯔ ꯑꯁꯠꯅ ꯄꯥꯟꯕ ꯃꯇꯝꯁꯤꯗ ꯑꯦꯔꯥꯎꯟ 50 years ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯇꯝꯗꯒꯤ ꯄꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯏꯚꯦꯟ ꯁꯨꯟꯅꯤ ꯃꯨꯁꯂꯤꯝꯁꯤꯡ ꯂꯩꯕ ꯌꯥꯗꯗꯨꯅ ꯃꯈꯣꯏ ꯑꯁꯦ ꯊꯣꯛꯇꯨꯅ ꯆꯠꯈꯤ ꯑꯇꯣꯞꯄ ꯇꯨꯔꯀꯤ ꯂꯦꯕꯥꯅꯣꯟ ꯑꯃꯁꯤꯗ ꯂꯩꯈꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯗꯨꯅ ꯕꯁꯔ ꯑꯁꯠ ꯍꯣꯏ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯊꯣꯛꯏꯅꯤ ꯁꯣ ꯕꯁꯔ ꯑꯁꯠꯀꯤ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯇꯝꯗꯒꯤ ꯂꯥꯛꯄ 50 yearsꯀꯤ ꯔꯨꯜ ꯑꯁꯤꯕꯨ HTS ꯔꯤꯕꯦꯂꯔꯁ ꯅꯠꯇ꯭ꯔꯒ ꯑꯜ ꯖꯣꯂꯥꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯃꯈꯣꯏ ꯑꯁꯤ ꯊꯣꯝꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯗꯨꯅ ꯃꯈꯣꯏ ꯑꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯎꯗꯨꯅ ꯍꯧꯖꯤꯛ ꯄꯨꯗꯨꯅ ꯆꯠꯂꯦ ꯃꯁꯤꯒꯤ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯉꯁꯥꯏꯒꯤ ꯕꯁꯔ ꯑꯁꯠꯀꯤ ꯂꯨꯞ ꯑꯜꯋꯥꯋꯤ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯦ ꯃꯁꯤꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯑꯃꯨꯛꯀ ꯕꯒꯥꯋꯠ ꯅꯠꯇ꯭ꯔꯒ ꯔꯤꯕꯦꯜ ꯇꯧꯔꯛꯂꯤꯁꯦ ꯕꯁꯔ ꯑꯁꯠꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯃꯨꯀꯤꯔ ꯑꯜ ꯑꯁꯠ ꯀꯧꯏ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕꯅꯤ ꯃꯈꯣꯏꯅ ꯁꯤꯔꯤꯌꯥꯒꯤ ꯂꯨꯞ ꯃꯆꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯆꯥ ꯀꯌꯥ ꯄꯨꯜꯂꯒ ꯃꯥꯛꯀꯤ ꯕꯁꯔ ꯑꯁꯠꯀꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯤꯕꯔꯦꯁꯟ ꯑꯣꯐ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤ ꯃꯈꯣꯏꯗꯁꯨ ꯃꯈꯣꯏ ꯑꯁꯤ ꯇꯧꯔꯒ ꯍꯧꯖꯤꯛ HTSꯀꯤ ꯑꯦꯒꯦꯟꯁꯇ ꯃꯈꯣꯏ ꯑꯃꯛꯀ ꯋꯥꯔ ꯇꯥꯕ ꯍꯧꯅꯔꯛꯄꯅꯤ ꯃꯁꯤ ꯄꯋꯥꯔ ꯃꯨꯟꯅꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯙꯔꯃ ꯑꯃꯗꯤ ꯆꯠꯅꯔꯣꯜ ꯈꯦꯠꯅꯩꯁꯨ ꯍꯥꯏꯔꯤ ꯑꯂꯥꯋꯤ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯁꯨꯟꯅꯤ ꯒ꯭ꯔꯨꯞꯀ ꯁꯤꯌꯥ ꯒ꯭ꯔꯨꯞꯀ ꯑꯂꯥꯋꯤ ꯍꯥꯏꯔꯤꯁꯤ ꯁꯤꯌꯥꯅꯤꯗꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯁꯤꯌꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯌꯥꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤꯒꯤ ꯙꯔꯃ ꯀꯔꯃ ꯇꯣꯉꯥꯟꯕ ꯇꯥꯏꯞ ꯑꯃꯅꯤ ꯍꯥꯏꯔꯦ ꯋꯥꯔꯤ ꯏꯟꯇꯔꯦꯁꯇꯤꯡꯅꯤ ꯑꯂꯥꯋꯤ ꯑꯣꯔ ꯑꯁꯠꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯦ ꯑꯣꯜ ꯁꯤꯔꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ 12%ꯅꯤ ꯃꯤꯟꯁ ꯁꯤꯔꯤꯌꯥꯗ ꯑꯦꯔꯥꯎꯟ 3 crore ꯃꯤ ꯂꯩ ꯑꯗꯨꯒ 12% ꯑꯂꯥꯋꯤ ꯒ꯭ꯔꯨꯞꯁꯤꯡꯅ 50 years ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯔꯤꯌꯥꯁꯤꯗꯒꯤ ꯁꯨꯟꯅꯤ ꯀꯌꯥ ꯂꯩꯕ ꯌꯥꯅ ꯆꯦꯟꯈ꯭ꯔꯦ ꯃꯣꯇꯔ ꯑꯣꯐ ꯏꯟꯇꯔꯦꯁ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯂꯥꯋꯤ ꯍꯥꯏꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯠꯂꯤ ꯍꯥꯏꯅꯗꯤ ꯇꯥꯕ ꯑꯗꯨꯕꯨ ꯔꯤꯌꯦꯜꯗ ꯃꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯃꯗꯤ ꯄꯥꯁꯇ꯭ꯔꯤ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯃꯦꯇꯔ ꯑꯣꯐ ꯏꯟꯇꯔꯦꯁ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯂꯥꯋꯤꯒꯤ ꯃꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ HTS ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯍꯥꯠꯂꯤꯗꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯔꯤꯌꯦꯜꯗ ꯃꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯗꯤ ꯄꯥꯁ ꯍꯤꯁꯇ꯭ꯔꯤ ꯌꯥꯝ ꯁꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯂꯥꯋꯤꯁꯤꯡ ꯑꯁꯤꯅ ꯒꯣꯚꯔꯟꯃꯦꯟꯠ ꯔꯨꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯤꯔꯤꯌꯥꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗ ꯑꯣꯠꯈꯤ ꯅꯩꯈꯤꯕꯗꯣ ꯃꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯗꯣ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯨꯠꯄ ꯉꯝꯗꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯃꯨꯛꯀ ꯔꯤꯕꯦꯜ ꯇꯧꯔꯛꯂꯦ ꯇꯨꯃꯤꯟꯅ ꯂꯩꯇꯗꯨꯅ ꯍꯥꯏꯕ ꯅꯈꯣꯏ ꯌꯥꯝꯅ ꯐꯥꯎꯒꯠꯂꯛꯂꯕ ꯃꯨꯛꯂꯛꯂꯕ ꯍꯥꯏꯕꯁꯤꯗ ꯍꯦꯛꯇ ꯊꯣꯝꯊꯔꯕꯅꯤ HTSꯅ ꯍꯥꯏꯈꯤꯕꯗꯤ ꯔꯤꯕꯦꯜꯁ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯔꯒꯗꯤ ꯁꯤꯔꯤꯌꯥꯗ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯈꯣꯏ ꯈꯨꯠꯂꯥꯏ ꯊꯥꯗꯔꯕ ꯑꯗꯨꯗꯤ ꯃꯑꯣꯡ ꯆꯥꯔꯣꯏ ꯍꯥꯏꯔꯤ ꯑꯗꯨꯅ ꯇꯦꯡꯛ ꯑꯥꯔꯃꯔ ꯚꯦꯍꯤꯀꯜ ꯑꯃ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯂꯇꯥꯀꯤꯌꯥ ꯑꯃꯒ ꯁꯣꯝꯁꯤꯗ ꯐꯨꯖꯤꯜꯂꯒ ꯌꯥꯝ ꯁꯥꯊꯤꯅ ꯇꯛꯈꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯂꯥꯋꯤ ꯍꯥꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯔꯥꯎꯟ 12% ꯁꯤꯔꯤꯌꯥꯗ ꯂꯩꯔꯤꯁꯦ ꯃꯈꯣꯏꯁꯤꯒꯤ ꯑꯦꯛꯖꯤꯁꯇꯦꯟꯁꯇ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯄꯒꯤ ꯋꯥꯐꯝꯅꯤ ꯃꯈꯣꯏꯁꯤ ꯂꯩꯈꯤꯕ ꯌꯥꯏ ꯂꯩꯇꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯏꯪꯅ ꯇꯞꯅ ꯂꯩꯈ꯭ꯔꯒꯗꯤ ꯂꯩꯈ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯔꯤꯕꯦꯜꯒ ꯇꯧꯔꯗꯤ ꯃꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯌꯥꯝ ꯐꯔꯣꯏꯁꯤꯅꯤ ꯑꯂꯥꯋꯤ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯛ ꯑꯃꯇꯪ ꯈꯪꯕ ꯇꯥꯏ ꯃꯈꯣꯏ ꯑꯁꯦ ꯃꯁꯥꯅꯕꯨꯗꯤ ꯁꯤꯌꯥꯗꯒꯤ ꯂꯥꯛꯄꯅꯤꯗꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯦꯟ ꯁꯇ꯭ꯔꯤꯝ ꯁꯤꯌꯥꯗꯒꯤꯁꯨ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ ꯁꯤꯅꯤ ꯑꯗꯨꯒ ꯁꯨꯟꯅꯤꯗꯒꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯦꯛ ꯈꯦꯠꯅꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯈꯣꯏ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯙꯔꯃꯗ ꯍꯖꯔꯠ ꯑꯂꯤꯁꯤꯕꯨ ꯁꯨꯄ꯭ꯔꯤꯝ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯄꯣꯛ ꯅꯠꯇꯦ ꯁꯨꯄꯔꯅꯦꯆꯔꯦꯜꯒꯤ ꯃꯤꯑꯣꯏꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯈꯣꯏꯗ ꯅꯃꯥꯖ ꯔꯣꯖꯥ ꯑꯃꯁꯤ ꯂꯩꯇꯦ ꯌꯨ ꯀꯔ ꯊꯛꯄ ꯑꯗꯨꯒ ꯌꯨ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯒꯨꯟ ꯀꯌꯥ ꯂꯩ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯅꯤ ꯃꯈꯣꯏ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯣꯡꯗꯦ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯆꯠꯄ ꯖꯥꯠꯅꯤ ꯃꯈꯣꯏ ꯅꯃꯥꯖ ꯔꯣꯖꯥ ꯑꯃꯁꯦ
ꯇꯧꯗꯦ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯈꯣꯏꯒꯤ ꯁꯤꯀ꯭ꯔꯦꯠ ꯏꯃꯥꯝ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯥꯅ ꯂꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯤ ꯍꯥꯏꯅ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯇꯥꯏꯞꯀꯤ ꯀꯥꯡꯂꯨꯞꯅꯤ ꯏꯟ ꯁꯣꯔꯠ ꯃꯈꯣꯏ ꯑꯁꯦ ꯃꯨꯁꯜꯃꯥꯟ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯕꯁꯔ ꯑꯁꯠꯁꯦ ꯑꯗꯨꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯁꯤꯡꯅꯤ ꯃꯗꯨꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯍꯧꯖꯤꯛ ꯑꯩꯆ ꯇꯤ ꯑꯦꯁ ꯂꯨꯞ ꯑꯁꯤꯒ ꯇꯧꯅꯔꯤꯁꯦ ꯑꯩꯆ ꯇꯤ ꯑꯦꯁ ꯑꯁꯤꯅ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯁꯦ ꯁꯨꯟꯅꯤ ꯁꯦꯛꯀꯤ ꯀꯥꯡꯂꯨꯞꯅꯤ ꯑꯗꯨꯒ ꯑꯩꯆ ꯇꯤ ꯑꯦꯁ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯁꯥꯎꯗꯤ ꯑꯔꯕ ꯌꯨ ꯑꯦ ꯏ ꯀꯇꯔ ꯃꯈꯣꯏ ꯑꯁꯤꯅ ꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯕꯁꯔ ꯑꯁꯠꯇꯤ ꯍꯧꯖꯤꯛꯀꯤ ꯁꯥꯎꯗꯤꯒꯤ ꯃꯦꯟꯂꯦꯟꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯈꯣꯏꯕꯨ ꯄꯥꯇꯥ ꯄꯤꯔꯝꯗꯦ ꯏꯔꯥꯟꯅ ꯃꯈꯣꯏꯕꯨ ꯌꯥꯅꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯂꯩ ꯑꯂꯥꯋꯤ ꯒ꯭ꯔꯨꯞ ꯑꯁꯤꯗꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯃꯤꯡꯅꯤ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏꯁꯨ ꯃꯨꯁꯂꯤꯝ ꯅꯠꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯇꯥꯏꯞꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯟꯅꯤꯅ ꯀꯟꯅ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛꯀ ꯔꯤꯕꯦꯜ ꯇꯧꯔꯛꯄꯅꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥꯔ ꯑꯁꯦ ꯐꯨꯖꯤꯟꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯕꯦꯜ ꯇꯧꯔꯛꯄ ꯇꯥꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯈꯣꯏ ꯁꯣꯛꯀꯅꯤ ꯏꯚꯦꯟ ꯑꯦꯛꯖꯤꯁꯇꯦꯟꯁ ꯃꯥꯡꯈꯤꯕ ꯌꯥꯏ ꯁꯤꯔꯤꯌꯥꯗꯒꯤ